ꯄꯥꯝꯖꯕꯁꯤꯡꯒꯤꯗꯤ ꯃꯌꯥꯝ ꯈꯥꯖꯤꯡ ꯊꯣꯡꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤꯀꯣ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔ ꯃꯇꯨꯡꯗꯁꯨ ꯈꯥꯖꯤꯡ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯆꯥꯄꯣꯠꯗꯧꯅ ꯆꯪꯉꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯥꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯗꯨ ꯄꯣꯛꯍꯜꯂꯤꯀꯣ ꯃꯌꯥꯝ ꯆꯥꯔꯤꯈꯩ ꯊꯟꯕ ꯅꯥꯏꯗꯦ ꯍꯥꯏꯗꯣ ꯑꯩꯗꯤ ꯈꯥꯖꯤꯡꯗ ꯇꯥꯔꯦ ꯃꯌꯥꯝ ꯈꯥꯖꯤꯡ ꯄꯥꯝꯕꯤꯕꯁꯤꯡ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯥꯖꯤꯡꯒ ꯄꯣꯛꯆꯣꯏꯒ ꯊꯣꯡꯕ ꯑꯣꯏꯅ ꯔꯦꯁꯤꯄꯤ ꯇꯧꯖꯔꯛꯑꯒꯦ ꯈꯨꯍꯥꯎ ꯑꯃ ꯃꯌꯥꯝ ꯊꯥꯖꯔꯣꯏꯀꯣ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯈꯥꯖꯤꯡꯒ ꯄꯣꯛꯆꯣꯏꯒꯁꯦ ꯌꯥꯝ ꯆꯥꯟꯅꯔ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯆꯥꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯉꯁꯤꯁꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ ꯄꯣꯛꯆꯣꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯏꯆꯦ ꯑꯃꯅ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗ ꯀꯤꯆꯟ ꯒꯥꯔꯗꯦꯟ ꯃꯆꯥꯗ ꯊꯥꯕꯅꯦꯕ ꯑꯁ ꯈꯨꯍꯥꯎꯁꯤꯗꯤ ꯈꯨꯆꯥꯟꯅꯁꯤꯗꯤ ꯈꯥꯖꯤꯡꯒ ꯄꯣꯛꯆꯣꯏꯒ ꯏꯆꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯅꯪꯅ ꯄꯤꯕꯤꯔꯛꯇꯅ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯆꯥꯈ꯭ꯔꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯏꯆꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯥꯖꯤꯡꯁꯦꯀꯣ ꯉꯔꯥꯡ ꯂꯩꯔꯝꯕꯅꯦ ꯑꯗꯨꯒ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯆꯤꯜꯂ ꯊꯝꯃꯝꯕꯅꯦꯕꯀꯣ ꯂꯣꯏꯅ ꯑꯥꯏꯁ ꯑꯣꯜꯂꯦ ꯈꯥꯖꯤꯡꯁꯦ ꯁꯤꯗ ꯑꯩꯅ ꯂꯩꯔꯛꯏꯁꯤꯗꯤ 100 ꯄꯤꯌꯦꯕꯀꯣ ꯀꯦꯖꯤꯗ ꯁꯤꯅ ꯈ꯭ꯋꯥꯏ ꯍꯣꯡꯉꯕꯅꯦꯕꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕꯁꯨ ꯂꯩꯌꯦꯕ ꯃꯈꯟ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣ ꯔꯦꯁꯤꯄꯤ ꯁꯦꯝꯃꯛꯀꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯉꯁꯤꯒꯤꯁꯦꯗꯤ ꯀꯦꯖꯤ ꯃꯈꯥꯏꯗꯪ ꯂꯧꯔꯛꯑꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯑꯩꯒ ꯏꯆꯥꯅꯨꯄꯤ ꯈꯛꯇꯒꯅꯦꯕ ꯆꯥꯗꯣꯏꯁꯦ ꯑꯩ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯈꯥꯖꯤꯡ ꯆꯥꯕꯁꯦ ꯑꯦꯂꯔꯖꯤ ꯇꯧꯋꯦꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯅ ꯉꯥꯒꯤ ꯖꯥꯠ ꯃꯈꯩꯁꯦ ꯄꯥꯝꯒꯟꯗꯦ ꯆꯥꯗꯦꯕꯀꯣ ꯊꯣꯡꯕꯗ ꯆꯪꯕ ꯇꯤꯜꯍꯧ ꯆꯅꯝꯁꯤꯡꯁꯦ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ ꯇꯤꯜꯍꯧꯁꯦ ꯈꯔ ꯄꯤꯛꯇꯛ ꯇꯧꯕꯗꯣ ꯑꯗꯨ 2 ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯣꯏꯕꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯌꯦꯟꯁꯥꯡ ꯊꯨꯅ ꯃꯨꯟꯕ ꯖꯥꯠꯇꯗꯤꯀꯣ ꯍꯥꯏꯗꯤ ꯁꯥꯒꯨꯝꯕꯗꯗꯤ ꯑꯗꯨꯝ ꯆꯥꯎꯇꯛ ꯁꯣꯏꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯁꯨꯃꯥꯏꯅ ꯈꯥꯖꯤꯡꯒꯨꯝꯕ ꯉꯥꯒꯨꯝꯕꯗꯗꯤ ꯊꯨꯅ ꯃꯨꯟꯕ ꯌꯦꯟꯁꯥꯡꯅꯤꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯣꯏꯈ꯭ꯔꯗꯤ ꯃꯁꯥꯂꯥꯗꯣ ꯐꯖꯅ ꯇꯣꯏꯔꯒ ꯆꯨꯁꯟꯅꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤꯡ ꯃꯆꯦꯠ ꯑꯃꯒ ꯆꯅꯝ ꯃꯔꯨ 5-10 ꯑꯃꯒꯁꯨ ꯍꯥꯞꯈ꯭ꯔꯦꯀꯣ ꯐꯖꯅ ꯁꯨꯒꯥꯏꯖꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯃꯁꯤꯁꯨ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯩꯒꯤꯗ ꯌꯦꯅꯝ ꯅꯄꯥꯛꯄꯤ ꯂꯩꯇꯕꯩꯅꯦ ꯌꯦꯅꯝ ꯅꯄꯥꯛꯄꯤ ꯂꯩꯇꯥꯔꯗꯤ ꯑꯗꯨꯅꯁꯨ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯄꯗꯤ ꯌꯥꯝꯅ ꯊꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯍꯦꯟꯒꯠꯀꯅꯤ ꯈꯥꯖꯤꯡ ꯁꯦꯝꯕꯁꯦ ꯃꯤꯒ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯅꯪꯒꯟ ꯑꯩꯅ ꯎꯠꯈ꯭ꯔꯤꯁꯦ ꯁꯤꯗ ꯃꯔꯤꯟ ꯑꯁꯥꯡꯕ ꯑꯃꯨꯕ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨ ꯃꯀꯨꯁꯦ ꯂꯧꯊꯣꯛꯑꯒ ꯃꯌꯥꯝ ꯂꯧꯊꯣꯛꯄꯤꯔꯁꯨ ꯌꯥꯏ ꯑꯩꯒꯤꯗꯤ ꯂꯧꯊꯣꯛꯑꯔꯣꯏ ꯈꯥꯖꯤꯡ ꯁꯦꯝꯕꯁꯦ ꯃꯥꯏ ꯑꯄꯥꯝꯕꯅꯤꯀꯣ ꯑꯩꯗꯤ ꯃꯀꯣꯛ ꯌꯥꯎꯅ ꯍꯥꯞꯀꯅꯤ ꯑꯗꯨꯅ ꯃꯃꯤꯠꯀ ꯑꯗꯒꯤ ꯃꯀꯣꯏ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯁꯤꯡꯁꯦ ꯃꯁꯥ ꯑꯣꯏ ꯇꯧꯕꯁꯤꯡꯁꯤꯗꯪ ꯆꯞꯊꯠꯂꯅꯤ ꯑꯗꯨꯒ ꯃꯃꯩꯒ ꯍꯥꯏꯗꯤ ꯑꯇꯩꯁꯤꯡꯁꯦ ꯂꯣꯏꯅ ꯃꯇꯣꯡ ꯉꯥꯛꯇꯅꯦꯕ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯃꯀꯣꯛꯁꯦ ꯍꯥꯞꯄꯒ ꯊꯣꯡꯕꯁꯦ ꯁꯤꯁꯤꯅꯁꯨ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯃꯀꯣꯛꯅ ꯃꯔꯨꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯀꯣꯛꯀ ꯃꯀꯨꯒ ꯍꯥꯞꯄꯗꯤ ꯃꯍꯤꯁꯦ ꯍꯥꯎꯕ ꯍꯦꯟꯒꯠꯂꯦꯕ ꯌꯦꯟꯁꯥꯡꯒꯤ ꯑꯗꯨꯗꯨꯅ ꯑꯩ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯃꯀꯨ ꯌꯥꯎꯅ ꯍꯥꯞꯄꯒ ꯊꯣꯡꯖꯔꯦ ꯌꯦꯡꯕꯕꯨꯗꯤ ꯐꯖꯕꯀꯣ ꯃꯀꯨꯒ ꯈꯣꯛꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯣꯟꯕꯤꯁꯤꯡꯅ ꯁꯦꯝꯃꯒ ꯄꯤꯔꯛꯄꯗꯣ ꯑꯗ ꯊꯣꯡꯕꯗꯗꯤ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯃꯍꯥꯎꯁꯦ ꯑꯩ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯆꯔꯦ ꯐꯖꯅ ꯁꯦꯝꯃꯒ ꯑꯗꯨꯗꯤ ꯊꯣꯡꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯊꯣꯡꯕꯁꯦ ꯑꯩ ꯊꯥꯎ ꯑꯣꯏꯅ ꯂꯧꯔꯦ ꯊꯥꯎꯁꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯒꯦ ꯄꯣꯛꯆꯣꯏꯁꯨ ꯍꯥꯞꯀꯗꯕꯅꯤꯅ ꯊꯥꯎ ꯁꯥꯔꯦ ꯊꯥꯎ ꯁꯥꯕꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯃꯤꯊꯤ ꯃꯔꯨ ꯈꯔꯒ ꯍꯪꯒꯥꯝ ꯃꯔꯨ ꯈꯔꯒ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯒꯨꯜꯃꯔꯤꯁ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯍꯥꯏꯕꯗꯣ ꯑꯗꯨ 4-5 ꯍꯥꯞꯄꯦ ꯊꯥꯎꯁꯦ ꯁꯥꯔꯕꯅꯤꯅ ꯃꯣꯏꯁꯤꯡꯁꯦ ꯍꯥꯞꯄꯒ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯤꯟꯈꯤꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯍꯥꯞꯈꯤꯕꯁꯦ ꯀꯥꯁꯟꯈꯤꯅꯤ ꯃꯌꯥꯝ ꯊꯣꯡꯅ ꯈꯪꯖꯤꯟꯕꯗꯁꯨ ꯀꯥꯟꯅꯒꯗꯧꯕ ꯇꯤꯞꯁ ꯃꯆꯥ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯥ ꯉꯥ ꯊꯣꯡꯕ ꯀꯥꯟꯗ ꯄꯣꯛꯆꯣꯏꯒꯨꯝꯕ ꯍꯪꯒꯥꯝꯒꯨꯝꯕ ꯍꯥꯞꯄꯁꯦ ꯃꯅꯥ ꯃꯁꯤꯡꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯍꯦꯟꯈꯤꯕꯅꯦ ꯁꯥ ꯉꯥꯒꯤ ꯃꯇꯨꯝꯁꯦ ꯆꯝꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯥ ꯉꯥ ꯊꯣꯡꯕ ꯀꯥꯟꯗ ꯆꯝꯊꯣꯛꯍꯜꯂꯣꯏꯒꯦ ꯃꯇꯨꯝꯁꯤꯡꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯎꯁꯦ ꯍꯦꯜꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯇꯤꯜꯍꯧ ꯁꯤꯡ ꯆꯅꯝꯁꯦ ꯈꯔ ꯍꯦꯟꯅ ꯍꯥꯞꯄꯤꯕ ꯃꯔꯨ ꯑꯣꯏꯅ ꯊꯥꯎꯁꯨꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯃꯇꯨꯝꯗꯣ ꯀꯩꯁꯨ ꯆꯝꯊꯣꯛꯑꯣꯏ ꯍꯦꯟꯅ ꯍꯥꯎꯒꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯁꯤꯗ ꯍꯥꯞꯄꯤꯁꯦ ꯊꯨꯝꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤꯀꯣ ꯇꯤꯜꯍꯧꯁꯦ ꯊꯨꯅ ꯃꯨꯜꯂꯛꯅꯕꯅꯦ ꯊꯨꯝ ꯍꯥꯟꯅ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯈꯨꯊꯣꯡ ꯑꯈꯪꯕ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯁꯨ ꯊꯣꯡꯉꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯔꯦꯁꯤꯄꯤꯁꯨ ꯁꯦꯝꯖꯔꯛꯀꯦ ꯇꯤꯜꯍꯧꯁꯨ ꯃꯨꯜꯂꯛꯑꯦ ꯌꯥꯔꯅꯤ ꯁꯤꯡ ꯆꯅꯝꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯁꯤꯁꯨ ꯉꯥꯛ ꯉꯧꯈꯤꯁꯤ ꯉꯁꯤ ꯈꯥꯖꯤꯡ ꯈꯨꯊꯣꯡꯁꯤꯗꯤ ꯃꯍꯤ ꯈꯔ ꯂꯥꯡꯂꯞ ꯇꯧꯅ ꯊꯣꯡꯒꯦꯀꯣ ꯃꯌꯥꯝ ꯃꯍꯤ ꯅꯪꯅ ꯊꯣꯡꯕꯗꯨꯗꯤ ꯁꯥꯕꯅꯤꯅ ꯆꯥꯅꯤꯡꯗꯦ ꯁꯥꯕꯁꯤꯗꯗꯤ ꯃꯍꯤ ꯂꯥꯡꯂꯞ ꯇꯧꯕ ꯌꯦꯟꯁꯥꯡꯁꯤꯡꯁꯤꯅ ꯍꯦꯟꯅ ꯍꯥꯎꯖꯩ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯅ ꯅꯪꯕ ꯄꯥꯝꯕꯤꯔꯁꯨ ꯃꯔꯣꯏꯁꯤꯡꯁꯦ ꯄꯦꯁ ꯑꯣꯏꯅ ꯐꯖꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯒ ꯍꯥꯞꯄꯤꯔꯁꯨ ꯑꯗꯨꯝ ꯃꯍꯤ ꯅꯪꯅ ꯍꯥꯎꯔꯗꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯪꯕ ꯄꯥꯝꯕꯁꯤꯡꯒꯤꯀꯣ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯌꯥꯔꯅꯤ ꯑꯩꯒꯤꯁꯦ ꯌꯥꯏꯉꯪ ꯆꯥꯃꯁ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯤꯁꯨ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯅꯦ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯁꯤ ꯆꯥꯃꯁ ꯑꯃ ꯐꯥꯗꯦ ꯖꯤꯔꯥ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯊꯪꯒꯤꯁꯦ ꯒꯔꯝ ꯃꯁꯥꯂꯥ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃꯗꯪ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯅ ꯁꯥꯅꯕ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯃꯔꯨ ꯃꯔꯥꯡꯁꯦ ꯍꯥꯞꯄ ꯂꯣꯏꯕꯒ ꯄꯛꯀꯅꯦꯕꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯖꯤꯟꯁꯦ
ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯁꯨ ꯌꯥꯝ ꯆꯥꯅꯅꯤꯀꯣ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯍꯥꯞꯄꯤꯌꯣ ꯊꯣꯡꯕꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯈꯔ ꯃꯨꯟꯗ꯭ꯔꯤ ꯐꯥꯎ ꯉꯧꯈꯤꯁꯤꯀꯣ ꯈꯔ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯁꯤꯅ ꯍꯤꯡꯅꯦ ꯈꯨꯠ ꯆꯞꯄꯤ ꯑꯃꯒꯤ ꯆꯥꯡ ꯍꯥꯞꯄꯁꯤꯀꯣ ꯌꯥꯝ ꯍꯥꯞꯄꯣꯏ ꯃꯁꯥꯂꯥꯁꯨ ꯐꯖꯅ ꯃꯨꯜꯂꯛꯑꯦꯀꯣ ꯈꯥꯖꯤꯡꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯁꯦ ꯂꯣꯏꯅ ꯃꯌꯥꯝ ꯁꯤꯒꯤ ꯈꯥꯖꯤꯡ ꯈꯨꯊꯣꯡꯁꯦ ꯑꯃꯨꯛꯇꯪ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨꯅꯦ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦꯀꯣ ꯃꯣꯔꯣꯛꯀ ꯁꯥꯇꯛ ꯇꯧꯔꯒ ꯈꯨꯍꯥꯎ ꯑꯝꯗ ꯍꯥꯎꯕꯖꯥꯠꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡꯒꯤꯁꯨ ꯈꯔ ꯊꯝꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯗꯪ ꯆꯥꯕꯅꯤꯅ ꯈꯔ ꯊꯝꯕꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯐ꯭ꯔꯤ ꯂꯩꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯅ ꯃꯃꯥ ꯑꯃꯒ ꯆꯥꯒꯦꯅ ꯅꯨꯡꯗꯥꯡ ꯌꯧꯕꯗ 4ꯔ 5ꯔꯪꯗꯪ ꯉꯥꯏꯔꯦ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤꯅ ꯈꯥꯖꯤꯡꯗꯣ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯁꯥꯂꯥꯒ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯊꯨꯡꯅ ꯑꯣꯠꯂ ꯃꯇꯨꯡꯗ ꯄꯣꯛꯆꯣꯏꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦꯀꯣ ꯄꯣꯛꯆꯣꯏꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯏꯁꯤꯡ ꯍꯥꯞꯇꯕꯤꯗ ꯃꯩ ꯂꯩꯊꯔꯒ ꯃꯤꯅꯠ 2-3 ꯐꯖꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯦꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯔꯛꯇꯁꯨ ꯍꯥꯡꯉꯒ ꯆꯦꯛ ꯇꯧꯁꯤ ꯄꯛꯑꯝꯃꯗꯤ ꯑꯃꯨꯛꯀꯣ ꯄꯣꯛꯆꯣꯏꯁꯦ ꯁꯨꯃꯥꯏꯅ ꯄꯛꯊꯔꯛꯄꯁꯤꯗ ꯃꯈꯥꯋꯥꯏꯗ ꯏꯟꯁꯤꯟꯕꯤꯈꯤꯁꯦ ꯃꯁꯥꯂꯥꯁꯤꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯑꯁꯦ ꯑꯗꯨꯗꯤ ꯄꯛꯄꯁꯦ ꯋꯥꯠꯂꯅꯦꯕ ꯄꯣꯛꯆꯣꯏꯗꯤ ꯃꯍꯤ ꯊꯣꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯄꯣꯛꯆꯣꯏꯗꯒꯤ ꯊꯣꯛꯂꯛꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯍꯤ ꯎꯔꯤꯁꯤꯡꯁꯦ ꯁꯤꯁꯦ ꯐꯖꯅ ꯀꯪꯉꯦ ꯍꯥꯏ ꯀꯥꯟꯗ ꯏꯁꯤꯡ ꯑꯅꯧꯕ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯀꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯁꯥꯒꯤ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯉꯥꯛ ꯁꯦꯟꯅꯕꯤꯕ ꯇꯥꯔꯦꯀꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯑꯃꯨꯛ ꯑꯣꯠꯄꯤ ꯇꯧꯔꯒ ꯃꯥꯏ ꯃꯁꯥꯏ ꯊꯣꯛꯂꯛꯄ ꯃꯍꯤꯗꯨ ꯂꯣꯏ ꯀꯪꯁꯜꯂꯛꯑꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯏꯁꯤꯡ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯁꯤꯗ ꯍꯦꯟꯅ ꯀꯪꯉꯗꯤ ꯄꯛꯑꯅꯦꯕꯀꯣ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯕ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯃꯁꯤ ꯔꯦꯁꯤꯄꯤꯁꯦ ꯑꯗꯨꯒ ꯁꯤ ꯃꯍꯤ ꯍꯥꯞꯄꯩꯁꯤꯗ ꯑꯩ ꯃꯤꯊꯤ ꯃꯅꯥ ꯑꯀꯪꯕꯁꯤ ꯈꯔ ꯆꯥꯏꯁꯟꯈ꯭ꯔꯒꯦꯀꯣ ꯑꯗꯨꯒ ꯃꯩ ꯂꯩꯈꯠꯂꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯁꯧꯍꯟꯈ꯭ꯔꯁꯤ ꯃꯍꯤ ꯍꯥꯞꯄꯃꯤꯅ ꯃꯩ ꯂꯩꯈꯠꯂꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯃꯤꯅꯠ 4-5ꯃꯨꯛ ꯁꯧꯍꯜꯂꯦ ꯑꯃꯨꯛ ꯃꯤꯊꯤ ꯃꯅꯥꯁꯦ ꯁꯣꯜꯂꯝꯗꯥꯏꯗ ꯈꯔ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯐꯗꯤꯒꯣꯝ ꯂꯩꯔꯗꯤ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯄꯤꯌꯣ ꯊꯣꯡꯕ ꯂꯣꯏꯔꯦꯀꯣ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯥꯞꯆꯤꯟꯈꯤꯕꯁꯤꯡꯁꯦ ꯐꯖꯅ ꯑꯦꯟꯁꯥꯡꯒ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯁꯦ ꯉꯥꯛꯇꯪꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯃꯌꯥꯝꯒꯤ ꯄ꯭ꯂꯦꯇꯤꯡ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯦꯟꯁꯥꯡꯁꯦ ꯌꯥꯝ ꯂꯥꯡꯅ ꯊꯣꯡꯕꯅꯤꯀꯣ ꯃꯍꯤ ꯅꯪꯗꯕꯤꯗ ꯀꯥꯂꯦꯟꯁꯤꯗꯗꯤ ꯁꯥꯒ ꯁꯥꯕꯅꯤꯅ ꯑꯅꯪꯕ ꯄꯣꯠ ꯌꯦꯟꯁꯥꯡꯗꯣ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯥꯡ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯆꯪꯕꯁꯨ ꯍꯦꯜꯂꯦꯀꯣ ꯃꯍꯤ ꯂꯥꯡ ꯇꯧꯔ ꯆꯥꯕꯁꯤꯅ ꯁꯥꯕꯅꯤꯅꯀꯣ ꯃꯇꯨꯡꯗꯁꯨ ꯅꯪ ꯂꯥꯎꯅꯁꯨ ꯑꯃꯨꯛ ꯊꯣꯡꯉꯛꯈꯤꯒꯦ ꯅꯪ ꯂꯥꯎꯕꯒꯤ ꯔꯦꯁꯤꯄꯤ ꯈꯥꯖꯤꯡꯒꯤꯁꯨ ꯍꯥꯞꯀꯠꯂꯛꯈꯤꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯃꯨꯛꯕꯥꯡ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯒꯦ ꯃꯌꯥꯝ ꯃꯁꯛꯁꯦ ꯐꯖꯔꯗ꯭ꯔꯥ ꯈꯥꯖꯤꯡꯒ ꯄꯣꯛꯆꯣꯏꯒꯁꯦ ꯁꯥꯡ ꯃꯍꯤꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯍꯩꯊꯔꯒꯦ ꯃꯍꯤꯁꯤꯁꯨ ꯐꯖꯅ ꯍꯥꯎꯋꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯒꯤ ꯃꯍꯤꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ